Ngarang Jiribam thokkhiba laibak thiba thoudok amada leikhidraba Soibam Sarat Meehat kamari leitana mioi taraga mathoina saba JAC ama Semkhre Ngasisu shak-khangdaba singna Nongmei Kaplakpadagi Meitei sing shaphagadaba mapham da Chenthoknarakhre Ngasi ayuk pung 8:30 taba adwaida Panjal Club amasung Kanglaicha Club anina sinduna Khunau Community Hall da Jiribam Civil Society Organization amade Club singi mihut sing yauna mifam ama pangthoktuna JAC for brutal killing of Soibam Sarat Singh Kauba JAC ama Semkhre leinana khongjang kaya changsinaba warep lokre mifam aduna laukiba warep singi manungda Soibam Sarat hatpada chenabani haiba faitol khuldage gausanga leinana mahakna sizinakhiba Mahindra Bolero registration number AS27A2905 pung kunmari manungda fagatuna gausangbo logi matung ina charak piba Meehat pa buthoktriba fawba leikhidrabagi thawai yaudaba hakchang lawdaba Jiribam district ke vulnerable oiba area singda matik chaba security personnel sing thamba Imphal Jiribam lambida Meitei sing ayat apan yaudana chathok chachin tawba yahanba leikhidrabagi imung manunggi miyoi amada lenga ke thabak ama piba amade imung manungda lupa lakh taragi exgratia pihanba haibena chimbo warep kaya yaude Hairiba warep sing ase thabak to thokkhiba Manipuri chief minister yauna mari leinaba authority amadi local MLA da memorandum pishinba hainaso amato aina warep lokhe Paumi Shinga Unabada Nauna Semlaba JAC Asiki convener KH Sasikantana Hai JAC na Lauriba Warep Sing Ase Mari Lainaba Singna Athuba Matamda Thabak to Onthokpirao Karigumba demand Sing Ase Thabak to Onthorakrabade Akanba Khongdang Sangsinaba Sem Saduna Leire Haike Hariba tamtina hariba Soibam Sarat puhatkiba miyoising asi pungni phuni pani manungda hariba Meehat singse puthokpa lenana mokhoida ain thokpa aingi phangmu thoba serak to pibiba lenana Jiribam da sugma pamdaba thoudok singse amona thon bidanaba lenana hoji Jiribam da aikoi kuki singdi free movement di yaba aduga Meitei singna akogi Jiribam da Imphal to Jiribam da khoi chapa phangdaba masim masu akoi yam nungai ijade masim masu Manipur government side gi free movement jahan ba senbi ba pami pamdulena Jiribam da jirigi tonga pham da leiriba safe side oidaba mapham singsida matik chaba security thambiba lenana siriba imung da Manipur government na matik chaba esgresia 10 lakhs ni koi demand tok jabase lenana magi lehoriba macha singda sarkar gi ba government job ama su pibiba masigi demand tok jabani hariba demand sing se pidragadi akoi makhata na Jiribam da leiriba CSO sing punjalaga akan khonging changjalakani haiba hom se tamjabani Nakal Amaromda ngasi numidang wairam pung 5:30 tarapa adwaida Jiribam da leiba Chandrapur Meitei kulda kuki khulai paiba sina Nongmei Kaplakpadagi Meitei thoudok asigi matangda press na fangba pau amagi matung ina ngasi numidang wairam pung 5:15 rom taba adwaida Chandrapur Meitei kul ngaktuna leiba village volunteer tamna kuki khulai paiba sina Rani Bank lomdagi Nongmei round khara kapsilakibani haide Nongmei kapagi makhol adu tabadagi Chandrapur da leiba Meitei kunja sing pipaiduna shaphagadaba mapham singda lanjanakre haide Nakal Amaromda mapham aduda leiba Central Force singna Rani Bank amadi Chandrapur anigi lonaba mapham sing question duna thiba hombagi thabak chu chathaba hokre haina pau asina makhat tari